Oil Pumpda Petrol Thanaba Hotnabada Litre1473 Watlambadagi Wathok Oikhre. Retail outlet singda chap manana thau pirabadi miyam queue lepa hanthagani haina RK Prakashna phongdorakli. Tampakta lairiba oil pump retail outlet chamaga kuntaret asida laingakna yamdrabasu 4 KL thau pibiraga miyamda phanghalabadi miyamna hauzik thau petrol phangnadabagi amadi queue lepnabagi awaba sing khara makhaidi kokpa ngamgani haina Manipur Petroleum Dealers Fraternity MPDF ki convener RK Prakashna phongdokre. Wafam asi chingmairong khongnang ani karakta laiba United Brothers Oil Pumpta IOC da thau piba lakpada thau Watlambadagi yengsinba lakpada phongdorakhibani. Mahakna makha tana haikibada hauzik lamdam asida thau phangnadabagi amadi miyamna dealer singda chingnabagi issue ama leiringai cheirak asida IOC dagi dealer da thau pirakpada watna pirakpa asi yamna laibak thibani. Hairiba oil pump asida punna petrol 8 KL thagadabani adubu thau thananaba hotnarubada listing amaga chamriga humdra humdoi liter watlaga leiramle. Hairiba thau asi adumak mangkhrabani. Masi black ta sungsoi soidana thadorakani haibagi thajabale. Hairiba mangkhriba thau asiga oil pump asiga karigumba hiram amatada mari leinade. Maram asina hairiba kadaida chatkrabano khangdriba thau asigi mari makhong laingakna thigatpiu masida Manipur Petroleum Dealers Fraternity nasu saugatchagani amadi hairiba thau asi manghanbada chenaba sing fagatuna miyamda laingakna thambiu. Hauzik laingakna oil pump nifurom khaktamak thau piduna miyamna queue lepnaduna phanghalli. Masigi awaba asi koknaba laingakna tampakta lairiba oil pump chamaga kuntaret asida chap manana yamdrabada 4 KL gi thau pibiduna miyamda phanghalabadi hauzik thau gidama queue lepnaduna awaba mayoknariba asi khara makhaidi safagani loinana asumna thau watna oil pump singda pirakpana miyamna oil pump singda lana uriba asi miyamna su khangbiyu haina phongdokhi. Hiramasiga mari lenana United Brothers Oil Agency gi mapu Suraj Thokchomna haikibada hauzik laingakna amadi miyamna thau sing black ta yoliba asi dealer sing dagini haina maral siriba asi yaningde. Thau liter lising amaga chamriga humdra humdoi watna purakliba asida chenariba singi mathakta laingakna kupna thijinbiduna black ta thau phanghaliba asi khangdoknaba hotnabiyu haina su phongdokhi.